Thailand mamangayda sinung amada piklaba khunggang ama leirami. Hairiba khunggang asida ngalingay matamdagi hauna wafam ama thajanarami. Madudi makoina hairiba khunggang asidagi atopa mafam ama chakhinaba leiriba khong lambi asi umang ama lalaga chatkadoribani. Hairiba umang asi ngahalwai ngalingaydagi hauna Hingchaba ama lei haiduna thajanaramki. Hingchaba aduna umang aduda naitum lakpa misingbu ngaiduna chathoklami. Adusu chumnaga chabaga natti makhongdagi asum charaga makokta loisalli aduna mi ado yamna naraduna kana lauri haiduna warinarami. Hairiba khunggang asida yamna kiganba nupa amasu leirami. Hairiba nupa ase butpret lai tinbu asuki matik thajaba butpretbu yamna kijaba miyoi ama oiramki. Hairiba nupa asigini haibada solaba mama mapa anidu natana kanasu leite. Nongmagi numitni khunggang aduda leiriba yamna kiganba dolen hairiba nupa asina magi khunggangi misinga labukta thabak suringaygi matamdani. Miyoi ama laktuna hairai aikhoi khungi umangda nupa ama ngarangse yamna kanna laukhi hainaine. Hairiba nupa ado ngasi nongalakpada makokto tatlaga taraga sirame hainaine. Nupa amana tamnariba wadu tabada khunggang aduda leiriba yamna kiganba dolel hairiba nupa adudi kibana loikhirami. Masidagi mahak yumlomda parap karaklami. Nupa aduna yum yaurakpada magi mamana hai kaidore nangna ngantana lakliba asina haiduna hangi. Maduda dolena ima khungi umangi lambida ngarang nupa ama mangkhraga nongalakpada sina phangre hai. Adugi wadu tabada aiki malladuna karaklabani. Masagi wadu tabada mamana ihe adugi oire migi umangda tawbadubo nangdi karigi mi mayam amasu leiriba labuk aduda kiriba mi oiriko nang. Asumna chairamaga mama ado chatkirami. Maduda dolena sibu ainaro noidi kidabro haiduna lauduna lehauri. Matamna asum haukibana haujikti laubuksing adusu lausing loina loknarakli. Maduda khungi laupu mayamdo atopa khunggangda leiriba laupu adugi mayumda makoina uriba lau adugi khajana thiba chatnarami. Maduda dolen su yaugadoribani. Dolen tasengna yaubadi pamlamdre. Maramdi khul adugi miyamna hingchaba lei hairiba mafam adu lalaga chatkadoribani. Adubu magi saruk loipot adu kana amatana pubiyu yadrabada mahaksu chatpada matari. Masidagi mayam pumnamak ayu anganba aduda san gari thaurang tawduna magi khajana piba loipot piba chatnaba sem sanakre. Dolensu magi san gari adu puthokduna thaurang pumnamak mama solabi amadi mapa solaba makhoi anina mateng pangli. Masigi matung hingchaba lei hairiba umangi lambi aduda makhoi mayam mathang asumna wari watai kaya ama saraduna chatlami. Khara amana laurai tutu sigi lambi sini hingchaba thoklaga
ꯃꯤꯒꯤ ꯏ ꯆꯨꯞꯂꯒ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯆꯥꯕ ꯍꯧꯏ ꯍꯥꯏꯔꯤꯕꯗꯨ꯫ ꯑꯁꯨꯝꯅ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯗꯣꯂꯦꯟꯗꯤ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯇꯤꯟ ꯀꯥꯡꯅ ꯎꯅꯥ ꯋꯥꯅꯥ ꯃꯔꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯟꯕꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯈꯪꯗꯅ ꯄꯥꯈꯪꯗ ꯈꯪꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯈꯖꯅ ꯊꯤꯒꯗꯧꯔꯤꯕ ꯂꯣꯏꯄꯣꯠ ꯀꯥꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯟꯅ ꯂꯥꯛꯂꯤꯕ ꯗꯣꯂꯦꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯐꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯟꯅꯅ ꯌꯧꯔꯛꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯂꯣꯏꯔꯒ ꯅꯈꯣꯏꯒꯤꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯅꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯑꯗꯨꯗ ꯗꯣꯂꯦꯟꯗꯤ ꯑꯁꯨꯝ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯀ ꯇꯥꯈ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯎꯃꯪ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯄꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕꯅ ꯂꯣꯏꯅ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯅꯗꯅ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯍꯤꯡꯁꯥ ꯄꯥꯅ ꯄꯥꯅꯅ ꯑꯁꯨꯝ ꯂꯣꯏꯄꯣꯠ ꯂꯧꯈꯠꯂꯛꯄꯅ ꯗꯣꯂꯦꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯄꯥꯂꯤ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯗꯨꯅ ꯃꯔꯤ ꯃꯔꯤ ꯑꯁꯨꯝ ꯆꯪꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯖꯅꯥ ꯊꯤꯕ ꯂꯣꯏꯄꯣꯠ ꯄꯤꯕ ꯂꯣꯏꯔꯒ ꯍꯟꯅꯔꯛꯄꯗ ꯈꯔ ꯑꯃꯗꯤ ꯉꯥꯏꯅꯔꯝꯗꯅ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯣꯂꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯈꯔꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯨ ꯐꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯑꯣꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯑꯣꯜꯂꯛꯄꯗ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯂꯝꯃꯦ꯫ ꯗꯣꯂꯦꯟ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯄꯥꯂꯤ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯟꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠꯇꯤ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯗꯣꯂꯦꯟ ꯃꯥꯒꯤ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯊꯧꯔꯛꯄꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯂꯦꯟ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯇꯨꯅ ꯃꯥꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯗꯣꯂꯦꯟꯒꯤ ꯃꯄꯥꯕꯨꯡꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯗꯣꯂꯦꯟꯅ ꯊꯪꯅꯕ ꯈꯨꯟꯗ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯑꯃꯥꯏꯕ ꯊꯤꯔꯛꯄꯗ ꯃꯃꯩꯊꯪꯗ ꯑꯃꯥꯏꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯃꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯥꯛꯂꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯣꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯗꯣꯂꯦꯟ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯗꯣꯂꯦꯟꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯗ ꯑꯀꯟꯕ ꯅꯣꯡꯁꯨ ꯍꯩꯊꯔꯛꯂꯤ꯫ ꯅꯣꯡ ꯆꯨꯔꯛꯄ ꯑꯗꯨꯗ ꯗꯣꯂꯦꯟ ꯉꯥꯏꯍꯥꯛꯁꯨ ꯄꯟꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯅꯒ ꯃꯪꯕꯒ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯗꯣꯂꯦꯟ ꯅꯣꯡ ꯈꯔ ꯍꯦꯛ ꯄꯥꯊꯔꯛꯄꯒ ꯌꯨꯝ ꯌꯧꯅꯕ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯦꯟ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯂꯣꯏꯔꯕꯅꯤ꯫ ꯀꯅꯥꯅꯣ ꯑꯃꯠꯇ ꯊꯦꯡꯅꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯗꯣꯂꯦꯟ ꯀꯅꯥꯁꯨ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯅꯥꯛ ꯅꯛꯄ ꯌꯨꯝ ꯑꯃꯗ ꯑꯍꯤꯡ ꯑꯁꯤꯃ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫
ꯑꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯃꯄꯥ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯟꯗꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯗꯣꯂꯦꯟ ꯀꯤꯔꯁꯨ ꯀꯤꯅ ꯑꯁꯨꯝ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯗꯣꯂꯦꯟ ꯃꯈꯣꯏꯒꯤ ꯍꯤꯡꯆꯥꯕ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯣꯂꯦꯟꯗꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯤꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯕꯗꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯒ ꯃꯪꯕꯒ ꯎꯃꯪ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯂꯦꯟ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯂꯦꯟ ꯀꯤꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯕ ꯃꯇꯝꯗ ꯃꯥꯅ ꯎꯈꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯑꯃꯨꯕ ꯑꯗꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯗꯣꯂꯦꯟ ꯀꯤꯃꯟꯈꯤꯕꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯂꯦꯟꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯌꯥꯟ ꯌꯥꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯦꯟꯅ ꯃꯃꯥꯏ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯂꯩꯈꯠꯇꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯃꯅꯥꯅ ꯌꯥꯡꯀꯣꯛꯃꯨꯛ ꯄꯥꯛꯄ ꯃꯨꯁꯤꯟ ꯃꯨꯕ ꯚꯨꯠ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯗꯣꯂꯦꯟ ꯀꯟꯅ ꯂꯥꯎꯔꯒ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯂꯦꯟꯅ ꯆꯦꯜꯂꯕꯁꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯂꯦꯟ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯂꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯨꯠ ꯆꯥꯝꯃ ꯄꯥꯟꯕ ꯃꯃꯤꯠꯅ ꯏꯔꯪ ꯂꯪꯂꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯗꯣꯂꯦꯟ ꯀꯟꯅ ꯂꯥꯎꯔꯒ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯦ꯫ ꯃꯗꯨꯒ ꯃꯍꯥꯛ ꯆꯦꯟꯅꯕ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯗꯣꯂꯦꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯅꯥꯟꯊꯣꯛꯅꯕ ꯇꯧꯕꯗ ꯃꯍꯥꯛ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯗꯣꯂꯦꯟ ꯀꯟꯅ ꯂꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯂꯦꯟꯅ ꯂꯥꯎꯕꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯇꯥꯕ ꯈꯨꯜ ꯑꯃꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯊꯤꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯦꯟ ꯑꯗꯨ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯇꯤꯡꯈꯪ ꯇꯦꯔꯥꯡ ꯃꯔꯛꯇ ꯅꯥꯍꯦꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯚꯨꯠ ꯑꯩꯉꯣꯟꯗ ꯆꯤꯛꯑꯦ, ꯍꯤꯡꯆꯥꯕꯅ ꯑꯩꯉꯣꯟꯗ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯁꯥ ꯑꯗꯨꯁꯨ ꯇꯤꯡꯈꯪ ꯇꯦꯔꯥꯡ ꯃꯌꯥꯝꯅ ꯈꯦꯠꯄꯗꯒꯤ ꯂꯣꯏꯅ ꯁꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯥ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯍꯤꯡꯆꯥꯕꯅ ꯑꯩꯕꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯗꯣꯂꯦꯟꯕꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯗꯣꯂꯦꯟ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯔꯛꯇꯁꯨ ꯍꯤꯡꯆꯥꯕꯅ ꯑꯩꯕꯨ ꯐꯥꯔꯦ, ꯚꯨꯠꯅ ꯑꯩꯉꯣꯟꯗ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯗꯣꯂꯦꯟ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯎꯃꯪ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯀꯤꯒꯟꯕ ꯃꯤꯁꯤꯡꯅ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯤꯃꯟꯕꯗꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯣꯏꯅ ꯎꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯤꯃꯟꯗꯨꯅ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯕꯗꯨꯅ ꯃꯤꯍꯨꯟ ꯅꯥꯝꯃ ꯆꯣꯏꯗꯨꯅ ꯉꯥꯎꯕ ꯑꯃꯗꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯣꯂꯦꯟꯁꯨ ꯉꯥꯎꯅ ꯐꯩꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫